Mayambu ahanba maktada makal matel Manipur full story collection na Mayambu taramna uksabaga lonena ikok no na khurumjari ngasisu mayamge ngaihak pathana pagidamakta Manipuri horror story amamuk puduna lakchari horror story asigi mamingna Saptasi wari asina hingliba amadi laikhidraba kanagumbi amataga maririna jadi aibana wakhalna sagatcharaga tabiriba singi ngaihak pathanabagidamakta semjaba warini hawjik mayamda khudol tamjari Manipuri horror story Saptasi matamse nongju panthani nong tili tabana mipunamak thaba inkhang sathoka matamda onthokna pharak taba haibadu oiri nongsu asum tili tabana lambi sorok chabit lawi thokpada yama nungaite Lukanan Madhok amadi Mikhupa kanan makhoi mamanaba marisa yamna luna tinabada natana thabak ama tawgo matamda aduma tawrusi haibada talle haibasi yawadi aduda salusi haiduna amana hawdurakpada makhoi loinamak hoi haiduna hetamak chatli aduda mokhra lusi harsu hoi haiduna hetamak chatli mata wasam makhoi se luna stana tinabada natana amaga wakhalonsu yamna mane Hariba mamanaba makhoi mari asina asum leirakpa asita makhoina paisa yamna phangba yaba amadi mafam saba thabakti amata phanglamdi makhoina kana gi thabak chawrabasu makhoi ki madau yadaba haigadra natragana thabak atubu paihaliba mi adugi madau yadaba haigadra thabak ato ikoi dringai hektamak loisanki samna hairabada kanagumba gi yum saba chatlagasu yum sari mi eduna matam khar lepkisi ai paisa loitre haiduna hek lephanbagumba atuka atopa misti ama hek pahen khibugumba atuka lambi sorok mata semlagasu thika ada bil puthare haiduna kolor hek lor khibugumba madiki ambu leader na sum khoidong pibi dabugumba asman hek tawi amarom da Lukanan Madhok Mikhuba amadi kanan makhoi mamanaba mari se mingonda phattaba tawba haiba amadi wa kana ngangba ngamjataba miyoi ngaktan maramasina suma koina karbarda mai paktabani haibaduni Lukanan Madhok Mikhuba amadi kanan makhoi loina makasi paisa di pai daba yadi kaidoraka paisa pai gadage haiduna khandrunda leiba kangpuni nong thri taba numit aduda Madhokki yamba achobama masa ngamduna turoi ngaroi torokpa aduda makhoi punna chathok minarasi paisa hanjalasu hanjal minarasi haina duna yamna kana sangoi masi amata thong thaktuna honaribani asomna thong thaktuna honari ngai numidangi matam oisilakli matamsi numidang wairamgi matamdagi hondarakpani makhoina adumna thong thaganaba honari ngai Mikhubana makhoi mayam singa dudha aikoi busumaina sum kayam ko leisi haribano natini paisa thokpa thabak kama tawunaba honai adusu tawma iya yadi sumai lebadi yadi aikoi kainu tawraka paisa tandaba yadabani tanjadu da Lukanan na ado kai dawsi haino beng lut tawsi haribro ngai khoda nangi haunabi oroi parodaba da hektama wa hawdurpodo torokano beng ama lut tawba haiba sibungo araiba thabak ngatini police mayama ngalamgadoribani adigi sumathakta aikoi se nongarbaga damak phakhrgadabani adu phadnaba plan du akhoina hojitigi hauna yat pataidra wafam maduda Madhokna ngai khone Lukanan nangna hariba sibu karino karigumba phadnaba hona si hairagana karmain tawdiba hera like sabujanida aikhoibu phagadoriba singdo mathang sum hatokpagi wanida maduide khoi phadredana samna bengama lut tawrubada Imphal East ki SI da phone tawrena khalone SI do khona hatoklani mathangi amu Imphal district ki DGP da muk tawrone DGP da muk khona hatoni adiki amu CM da phone tawrena khalone CM du khona hatoni wafam adu da Madhokna yare ibungo yare nangi sidi last ayuna halakadori or parda wa khanagano ogida bam khanaji kanan ngasaidagi wakhallama khalduna leiribani ngahanlagi khalako wakhallama phonglawna haidorpagumna kananna ado paisa nuksa sanalupa thamphama madile hariba thamphama sidi yamna section gadaba yamna security tight obo famni adubu kana amatra di sangdi era kanan nangi wadubu karan tabam jawri natini
ꯀꯅꯥꯝꯇꯁꯨ ꯁꯪꯗꯦꯁꯨ ꯍꯥꯏ ꯑꯗꯨꯒ ꯌꯥꯝꯅ ꯆꯦꯛꯁꯤꯜꯂꯤꯁꯨ ꯍꯥꯏ ꯀꯔꯝꯕꯅꯣꯕ ꯑꯣ ꯑꯗꯨ ꯕ꯭ꯔꯣ ꯃꯐꯝ ꯑꯗꯨꯗꯤꯅꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯍꯥꯏꯕꯗꯤ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯁꯤꯡꯅ ꯁꯪꯕꯒꯤ ꯃꯍꯨꯠꯇꯅꯦ ꯚꯨꯠꯅ ꯑꯣꯏꯅ ꯁꯪꯉꯤ ꯅꯈꯣꯏꯁꯨ ꯈꯪꯉꯝꯒꯅꯤꯗ ꯁꯞꯇꯁꯤ ꯇꯦꯝꯄꯜ ꯑꯗꯨꯅ ꯂꯥꯏꯁꯪ ꯑꯃ ꯂꯩꯕꯗꯨ ꯅꯈꯣꯏ ꯈꯪꯉꯤꯗꯅ ꯑꯦ ꯈꯪꯉꯤ ꯀꯩꯅꯣ ꯑꯩꯗꯁꯨ ꯍꯥꯟꯅ ꯈꯪꯈ꯭ꯔꯦ ꯃꯅꯨꯡꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯂꯩ ꯍꯥꯏꯕꯗꯨꯔꯣ ꯃꯥꯅꯤ ꯇꯁꯦꯡꯅ ꯃꯗꯨ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯑꯃ ꯀꯔꯤ ꯃꯦꯆꯤꯟ ꯃꯌꯥꯝ ꯊꯥꯖꯤꯜꯂꯒ ꯌꯦꯡꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥꯃꯠꯇꯅ ꯉꯁꯤ ꯐꯥꯎꯕ ꯆꯪꯂꯨꯕ ꯉꯝꯗ꯭ꯔꯤ ꯀꯔꯤꯒꯨꯝꯕ ꯅꯝꯍꯥꯗꯨꯅ ꯆꯪꯂꯨꯔꯒꯅ ꯃꯤꯑꯣꯏ ꯑꯗꯣ ꯁꯤꯕ ꯅꯥꯕ ꯂꯥꯏꯍꯧ ꯍꯧꯕ ꯃꯆꯥ ꯃꯁꯨ ꯂꯣꯏꯅꯃꯛ ꯃꯊꯪ ꯗꯁꯥ ꯇꯥꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯅꯥꯝꯇ ꯆꯪꯅꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯇ꯭ꯔꯥꯏ ꯇꯧꯁꯤ ꯍꯥꯏꯕ꯭ꯔꯣ ꯉꯥꯏꯈꯣꯗ ꯀꯔꯟ ꯅꯪꯅ ꯍꯧꯗꯣꯔꯛꯄꯁꯤꯃ ꯑꯩꯈꯣꯏꯅ ꯄꯥꯝꯕꯅ ꯀꯩꯁꯨ ꯁꯤꯕ ꯃꯤꯁꯨ ꯁꯤꯗꯕ ꯂꯤꯟꯁꯨ ꯁꯤꯕ ꯆꯩꯁꯨꯁꯨ ꯇꯦꯛꯇꯕ ꯄꯥꯝꯕꯒꯤ ꯋꯥꯅꯤ ꯅꯪꯒꯤꯗꯨꯗꯤ ꯂꯤꯟꯗꯤ ꯁꯤꯗꯕ ꯆꯩꯁꯨꯗꯤ ꯇꯦꯛꯄꯒꯤ ꯋꯥꯐꯝꯅꯤ ꯑꯁ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕꯁꯤꯡ ꯑꯗꯨꯅ ꯆꯪꯂꯤꯗꯣ ꯅꯨꯃꯤꯗꯥꯡꯗ ꯉꯥꯛꯇꯅꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯆꯪꯂꯕꯗꯤ ꯀꯩꯝ ꯇꯧꯔꯣꯏ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯆꯪꯒꯗꯕꯅꯤ ꯀꯩꯅꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯗ ꯃꯥꯙꯣꯛꯅ ꯉꯥꯏꯈꯣ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯃꯐꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯕ ꯑꯍꯜ ꯑꯃ ꯂꯩ ꯃꯉꯣꯟꯗꯅꯦ ꯀꯃꯥꯏ ꯇꯧꯕꯅꯣ ꯃꯅꯨꯡ ꯑꯗꯨꯗ ꯀꯩ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯁꯦꯡꯅ ꯈꯪꯗꯣꯛꯁꯤ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯆꯪꯂꯨꯔꯒ ꯀꯔꯤꯝ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯈꯣꯔꯁꯥ ꯇꯥꯗꯨꯅ ꯊꯣꯛꯂꯛꯀꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯗꯣ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯆꯥꯕ ꯊꯛꯄ ꯇꯧꯅꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯍꯟꯅꯈꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯙꯣꯛꯅ ꯍꯥꯏꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯑꯍꯜ ꯑꯗꯣ ꯌꯥꯝꯅ ꯁꯣꯟꯖꯜꯂꯤ ꯌꯥꯝꯅ ꯍꯟꯅꯨꯔꯤ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯣꯏꯖꯔꯕꯁꯨ ꯑꯍꯜ ꯑꯗꯨꯗꯤ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯕ ꯑꯍꯜꯅꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯣ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯏꯄꯨꯕꯨ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯪꯂꯨꯕꯗ ꯑꯍꯜ ꯑꯗꯨꯅ ꯍꯣꯏ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯅꯈꯣꯏꯕꯨ ꯀꯅꯥꯅꯣꯅꯦ ꯑꯩꯗꯤ ꯁꯛ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯃꯤꯠ ꯑꯁꯤꯁꯨꯅꯦ ꯉꯍꯥꯟ ꯅꯣꯡꯃ ꯐꯛꯂꯥꯡ ꯋꯥꯏ ꯇꯩꯕꯗ ꯃꯤꯠꯁꯤꯗ ꯃꯣꯏꯒꯤ ꯐꯛꯂꯥꯡ ꯁꯥꯊꯤ ꯂꯩꯉꯣꯏ ꯍꯟꯕꯒꯤ ꯃꯀꯨꯝ ꯑꯗꯨ ꯇꯥꯁꯟꯈꯤꯕꯗꯒꯤ ꯉꯧꯗꯣꯡ ꯊꯨꯡꯗꯨꯅ ꯄꯨꯝꯃꯝ ꯃꯝꯂꯦ ꯍꯥꯏꯌꯨ ꯀꯅꯥ ꯅꯈꯣꯏꯕꯨ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯑꯩꯒꯤ ꯏꯅꯥꯛ ꯑꯁꯤꯗ ꯏꯄꯨ ꯑꯇꯩ ꯑꯃꯒꯤ ꯅꯠꯇꯦ ꯁꯞꯇꯁꯤ ꯇꯦꯝꯄꯜꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯃꯃꯥꯡ ꯊꯛꯇ ꯀꯌꯥꯔꯛ ꯍꯟꯅ ꯂꯥꯛꯈ꯭ರೆ ꯃꯈꯣꯏ ꯀꯌꯥ ꯑꯩꯅ ꯄꯤꯕ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯆꯪꯂꯕꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯄꯤꯕ ꯄꯥꯎꯇꯥꯛ ꯑꯗꯣ ꯇꯣꯟꯅ ꯇꯩꯅ ꯑꯣꯟꯅꯕꯗ ꯃꯈꯣꯏꯅ ꯑꯩꯒꯤ ꯋꯥꯕꯨ ꯊꯧꯑꯣꯏꯗꯗꯨꯅ ꯆꯪꯂꯨꯕꯗꯒꯤ ꯃꯈꯣꯏ ꯁꯤꯈꯤꯕ ꯉꯥꯛꯇꯅꯤ ꯁꯤꯍꯧꯗꯕ ꯇꯥꯔꯒꯁꯨ ꯑꯋꯥꯐꯝꯗ ꯅꯪꯈꯤꯕ ꯉꯥꯛꯇꯅꯤ ꯅꯈꯣꯏꯁꯨ ꯉꯁꯤ ꯑꯃꯨꯛ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯪꯂꯔꯤ ꯍꯣꯏ ꯏꯄꯨ ꯃꯐꯝ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯉꯍꯥꯟꯋꯥꯏ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯁꯪ ꯑꯣꯏꯔꯝꯕ꯭ꯔꯣ ꯁꯞꯇꯁꯤ ꯇꯦꯝꯄꯜꯁꯤ ꯀꯃꯥꯏꯅ ꯊꯣꯛꯂꯤꯕꯅꯣ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯌꯥꯝꯅ ꯀꯨꯏꯅ ꯁꯥꯡꯅ ꯆꯍꯤ 30 ꯂꯩꯔꯝꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯅꯃꯛ ꯈꯪꯕꯅꯤ ꯅꯈꯣꯏꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯗꯤ ꯄꯣꯛꯄ ꯐꯥꯎꯕ ꯄꯣꯛꯂꯝꯈꯤꯔꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯋꯥꯔꯤꯁꯤ ꯑꯩ ꯂꯤꯒꯦ ꯇꯥꯎꯀꯣ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯃꯒꯤ ꯃꯌꯨꯝꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯕ ꯂꯝ ꯑꯃꯒꯤ ꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅꯤ ꯁꯞꯇꯁꯤ ꯍꯥꯏꯔꯤꯕꯁꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯞꯇꯁꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯇ ꯅꯠꯇꯅ ꯏꯪ ꯇꯞꯄ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯃꯥꯕꯨ ꯍꯦꯛ ꯌꯦꯡꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯁꯤ ꯐꯠꯇꯦ ꯍꯥꯏꯕꯁꯤ ꯉꯝꯗꯕ ꯑꯗꯨꯒꯨꯝꯂꯕ ꯌꯥꯝꯅ ꯃꯍꯤ ꯃꯌꯥꯏ ꯀꯟꯕ ꯅꯨꯄꯤꯅꯤ ꯇꯥꯏꯕꯪ ꯃꯤꯗꯤ ꯊꯝꯈꯣ ꯂꯥꯏ ꯐꯥꯎꯕꯅ ꯉꯥꯎꯔꯒꯗꯕ ꯁꯛꯇꯝꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯑꯃꯗꯤ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯐꯖꯔꯕ ꯄꯣꯠ ꯑꯃꯒꯤ ꯃꯔꯨꯝꯗ ꯁꯥꯊꯤꯔꯕ ꯊꯕꯛ ꯑꯃ ꯂꯩꯔꯝꯕꯒꯨꯝꯕꯅꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛꯁꯦ ꯂꯥꯏ ꯁꯥꯟꯅꯕꯤ ꯃꯤꯇ꯭ꯔꯪ ꯇꯧꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯃꯍꯥꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯑꯁꯤꯁꯨ ꯃꯌꯥ ꯇꯧꯗꯨꯅ ꯐꯖꯔꯤꯕꯅꯤ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯃꯍꯥꯛꯅ ꯀꯧꯊꯣꯛꯂꯤꯕ ꯂꯥꯏ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯤꯖꯔꯒ ꯇꯥꯏꯕꯪ ꯃꯤ ꯄꯨꯝꯅꯃꯛꯄꯨ ꯁꯨꯝꯍꯠꯄ ꯉꯝꯕ ꯁꯛꯇꯝ ꯆꯦꯜꯍꯟꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨꯗ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯃꯤꯟꯅꯈꯤ ꯃꯃꯩ ꯊꯪꯇ ꯃꯆꯥꯅꯨꯄꯥ ꯑꯃ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯈꯤ
macha ani phanglaba madu phawbada bor mantri aduna kari mata khangdana leirakhibi nongmadi bor mantri aduna ningthogi matung induna lan chakringai bor mantri adugi yum aduda leiriba manai masal singado karino mai tauki airi madam maduda bor mantri gi matung induna aisu lan chatpani madugi matung bor mantri aduna yumda mahagi nupi sabtasi adubu senanabagidamakta aisu lehoro mahana khwaidagi haibadi bor mantri aduna khwaidagi thajaba misakse aini aduna ai sabtasi bu sanganaba lehoro haiduna ai lehokhi aina konung jorba matungda sabtasi gi aron ba ukhi madudi namitto namidangi athengba hingi matamni aina bor mantri adugi yumgi sana thongda hek changsil lakpaga akhoi bor mantri adugi nupi oriba sabtasi ado bor mantri adugi chawraba yumjau adugi mapani thang-thangbada hauriba haino pambi adugi makhongda sabtasi do karino ama tawraga leiramki aisu asuk thenglaba kanasida sabtasina tawriba se kaidoriba jatno bor mantri ibungo leitringai mahangna aronba thabak tawraba jatla atopa nahaga pulam labadi takhoke khraduna aise khanghandabida laikon chabul leiriba singadugi marakta lumlaga paktha lakhi manak nakle aina leiribado sese phut tara rongki mantamak ngaiselakle aduna sabtasina tawriba khudima aina loinama ukhi adudi atai yamata nati mahak masamang na pokchariba angang adubu longthonga thami angang adugi thabak ado mahakna pairakpa thauraba thangamana gere lethatuna hektamak segaibani angang ado lawba ngamdana machin adusu kanna mensilli angang adusu lawba ngamde makut aduna machinda mensillibodo lawthokani haiba phawba haitriba angang machani adubu mahakna mathabak ado segaiduna manung adudagi kari no khara lawthoklaga mahakna porakpa musin muba kari no khara haijinduna yamna kana lewa mantra sonbagum tawi madu urubada aidi kibani shase thak nikibani aduga angang rudage sintharakpa I makhaidu mahak masada loina maktai selli aduga angang rudage sintharakba I do mahakna loina maktai sinba loraga angang ado thamlaga angang adugi akoibada koina chattuna karigumba lewa amasi sonbagum tawi tawribase mahak masada karigumbi amata thonba nati phizon amata yaudana tawriyo mawngatuda airi mihun thaun sukhidre aigi bor mantri adugi loinabi masak matau phajarabi sum phiran charabi ing taplabi mingonda wa kanna haiba haijadabi sabtasiudo adu oina ukhidre numidanga thokpa tamna lai nupi amagum aigi sada ukhre adu kiraba saktam mama mahaki nungda lotlamgani haibadi aidi khaludabani kiman mana isase hakki sing chatpa phawba khanghoba natiri adudagiri sabtasina angang adugi akoibada koina sum chatlambadagi angang ado kappa phakri sabtasina machin memda lokthokri angang ado tapna matom ta hokulai thabak aduta pakliba uful bai fulgumlaba ngasai sabtasina haijin kiba amuba singado phrang kantui aina yengbada angang adugi thabak segai gibado karima tawdabagum taisinarga leiramki aduga angang aduna sabtasida yenglaga nokli adusu hauna marudagi sabtasina karigumba yathangama piki marudagi angang ado khonglai thuna mafam amadagi mafam amada chongaduna konunggumlaba bor mantri adugi yumadu paisin khibani adu wanglaba bor mantri adugi yum madugi thonawdu tamna phan heta leimai chongkhat khibani angang aduna adumna wanglaba mafam adu chongkhat khibudai ri chin menduna khangi lawge tawrabani madagi angang aduna ngahak leraga angang adu su masamawu punamak ine pungtai mapalda chongthoraki aduga sabtasigi manakta leplaga hauna nokli marudagi sabtasina angang adubu tapna mahaki tampakta sumbiri madugi matung sabtasi leimaida pom haithakibani tawriba se ai bor mantri tamrudaba yadi khraduna khonglai thuna ai chenthorakli laibakna thiribasu aina adumna chenthorakpada manak aduda leiriba laigi oiba pulam amada themubadagi laigi oiba gamla ado makhada bum tarakli gamla adon tarakpagi khonjel aduta sabtasi amadi angang ado ingoda mi yeng thamnokli khanghaudi
ꯁꯥ ꯁꯟ ꯍꯨꯏ ꯍꯧꯗꯣꯡ ꯃꯈꯣꯏ ꯃꯌꯥꯝꯅ ꯇꯥꯟꯅꯔꯛꯄꯒꯨꯝꯅ ꯑꯃꯨꯛꯇꯪ ꯂꯩꯃꯥꯏꯗ ꯍꯣꯠꯂꯒ ꯆꯣꯡꯂꯒ ꯑꯩꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯇꯥꯟꯅꯔꯛꯄꯅꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯜꯂꯛꯂꯒ ꯁꯅꯊꯣꯡ ꯑꯗꯣ ꯒꯦꯠ ꯁꯠ ꯍꯥꯡꯇꯣꯛꯂꯒ ꯃꯄꯥꯟꯗ ꯐꯟ ꯆꯣꯡꯊꯣꯛꯂꯨꯕꯗꯗꯤ ꯁꯞꯇꯁꯤ ꯑꯃꯗꯤ ꯑꯉꯥꯡ ꯃꯈꯣꯏ ꯑꯅꯤꯗꯨꯅ ꯑꯩꯉꯣꯟꯗ ꯃꯃꯤꯠ ꯑꯗꯨꯅ ꯆꯥꯒꯗꯕꯒꯤ ꯌꯦꯡꯂꯤ ꯑꯗꯨꯒ ꯁꯞꯇꯁꯤꯅ ꯀꯔꯤꯒꯨꯝꯕ ꯕꯣꯔ ꯃꯟꯇ꯭ꯔꯤꯗ ꯍꯥꯏꯗꯣꯛꯂꯕꯗꯤ ꯑꯩꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯏꯆꯥ ꯏꯁꯨ ꯄꯨꯝꯅꯃꯛ ꯃꯉꯛ ꯊꯠꯇꯨꯅ ꯏ ꯊꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯧꯔꯛꯄꯗꯨꯗꯒꯤꯗꯤ ꯑꯩ ꯃꯤꯍꯨꯟꯒ ꯁꯨꯈꯤꯗ꯭ꯔꯦ ꯕꯣꯔ ꯃꯟꯇ꯭ꯔꯤꯒꯤ ꯃꯅꯥꯛ ꯌꯧꯅꯕ ꯆꯦꯜꯍꯧꯔꯒꯦ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯆꯦꯜꯂꯛꯂꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯗꯨꯒꯤ ꯁꯞꯇꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯁꯅꯊꯣꯡ ꯋꯥꯡꯃꯗꯤ ꯂꯥꯜꯂꯛꯇꯦ ꯑꯩ ꯕꯣꯔ ꯃꯟꯇ꯭ꯔꯤꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯦ ꯕꯣꯔ ꯃꯟꯇ꯭ꯔꯤꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯑꯩꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯂꯨꯔꯦ ꯑꯗꯨꯒ ꯑꯩꯅ ꯆꯠꯂꯨꯔꯤꯕ ꯑꯗꯨꯁꯨ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯜꯂꯕꯅꯤ ꯑꯗꯨꯒ ꯅꯤꯡꯊꯧꯒ ꯂꯣꯏꯅꯅ ꯆꯠꯈꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯂꯤꯉꯩ ꯃꯇꯝꯅꯤ ꯑꯗꯨꯗ ꯑꯩꯅ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨꯗ ꯋꯥꯐꯝ ꯑꯗꯨ ꯇꯨꯃꯤꯟ ꯇꯝꯂꯨꯕꯗꯨꯗ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯊꯃꯣꯏ ꯄꯨꯡ ꯀꯥꯏꯈ꯭ꯔꯦ ꯅꯤꯡꯊꯧꯗ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯈꯣꯡꯕꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩ ꯍꯜꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯈꯤ ꯁꯞꯇꯁꯤꯅ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯨꯝꯅ ꯃꯉꯥꯜ ꯅꯥꯏꯔꯕ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯦ ꯃꯍꯥꯛꯀꯤ ꯌꯨꯝ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥ ꯀꯞꯅꯔꯒ ꯂꯩꯔꯝꯃꯤ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯤꯡꯅꯅ ꯄꯥꯈꯠꯅ ꯆꯪꯂꯨꯕꯗ ꯆꯥꯎꯔꯕ ꯌꯨꯝꯖꯥꯎ ꯕꯣꯔ ꯃꯟꯇ꯭ꯔꯤꯒꯤ ꯃꯌꯨꯝ ꯑꯗꯨꯕꯨ ꯉꯥꯛꯎ ꯍꯥꯏꯗꯨꯅ ꯊꯅꯝꯕ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯊꯕꯥꯛ ꯁꯦꯒꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯁꯤꯔꯝꯂꯦ ꯍꯥꯏꯗꯨꯅ ꯃꯄꯥꯜꯗ ꯄꯔꯦꯡ ꯁꯥꯅ ꯊꯥꯡꯇꯣꯛꯇꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯑꯩ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯑꯩꯅ ꯕꯣꯔ ꯃꯟꯇ꯭ꯔꯤꯗ ꯇꯝꯈꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯆꯨꯝꯂꯦꯗꯅ ꯍꯥꯏꯗꯨꯅ ꯈꯟꯖꯈꯤ ꯕꯣꯔ ꯃꯟꯇ꯭ꯔꯤꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯂꯒ ꯁꯞꯇꯁꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯈꯤ ꯁꯞꯇꯁꯤꯗꯣ ꯁꯨꯠ ꯀꯞꯂꯒ ꯇꯧꯔꯤꯕꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯨꯏ ꯑꯗꯨꯕꯨ ꯕꯣꯔ ꯃꯟꯇ꯭ꯔꯤꯅ ꯆꯪꯁꯤꯜꯂꯛꯀꯅꯨ ꯍꯤꯡꯆꯥꯕꯤ ꯅꯍꯥꯛꯇꯤ ꯁ꯭ꯋꯥꯏꯗ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯍꯟꯈꯤ ꯁꯞꯇꯁꯤꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯔꯤ ꯑꯗꯨꯕꯨ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯇꯥꯕꯤꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯆꯤꯝꯕꯥꯟꯗꯒꯤ ꯇꯥꯔꯕꯅꯤꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯒꯠꯍꯟꯈꯤ ꯍꯩꯔꯕ ꯄꯟꯗꯤꯠ ꯃꯩꯆꯧ ꯃꯌꯥꯝ ꯑꯃ ꯀꯧꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄꯟꯗꯤꯠ ꯃꯩꯆꯧꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯁꯞꯇꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯍꯤꯡꯆꯥꯕꯤꯅꯤ ꯃꯍꯥꯛꯅ ꯃꯌꯥ ꯇꯧꯗꯨꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯅꯨꯄꯤ ꯑꯃ ꯑꯣꯟꯊꯣꯛꯂꯒ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯑꯍꯤꯡꯗ ꯂꯣꯏꯅꯃꯛ ꯆꯥꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯁꯨ ꯍꯧꯖꯤꯛꯇꯤ ꯍꯤꯡꯆꯥꯕꯤꯒꯤ ꯃꯆꯥ ꯑꯣꯏꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯑꯗꯨꯒꯨꯝꯂꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯛꯇꯤ ꯑꯗꯣ ꯃꯉꯣꯟꯗ ꯐꯪꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯃꯥ ꯃꯆꯥ ꯂꯣꯏꯅꯃꯛ ꯍꯥꯠꯇꯣꯛꯇꯕꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗꯒꯤꯗꯤ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯊꯤꯟꯊꯕ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯄꯥꯝꯖꯅ ꯂꯧꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯕꯤ ꯁꯞꯇꯁꯤꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯈꯨꯗꯛꯇ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯏꯅꯥꯏ ꯈꯔꯅ ꯍꯥꯏꯕꯗꯤ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯏ ꯈꯔꯅ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯑꯃꯥꯏꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯑꯃꯥꯏꯕꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯑꯣꯏꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯥꯡꯂꯦ ꯊꯕꯛ ꯄꯨꯝꯅꯃꯛ ꯃꯥꯡꯂꯦ ꯀꯅꯥꯅ ꯇꯧ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄꯗ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯏꯉꯛ ꯉꯛꯅ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯠꯇꯣꯛꯈꯣ ꯃꯍꯥꯛꯇꯤ ꯃꯌꯥ ꯇꯧꯕꯤꯅꯤ ꯍꯥꯏꯔꯛꯈꯤꯕ ꯑꯃꯥꯏꯕꯗꯨꯗ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯧꯅ ꯂꯥꯛꯂꯤꯕ ꯑꯍꯜ ꯑꯃꯥꯏꯕꯗꯨꯗ ꯀꯔꯤꯅꯣ ꯑꯣꯖꯥ ꯅꯨꯄꯤ ꯑꯁꯤ ꯍꯤꯡꯆꯥꯕꯤꯅꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯕꯨ ꯍꯥꯠꯄꯗ ꯀꯔꯤꯒꯤ ꯃꯥꯡꯂꯤꯕꯅꯣ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯍꯥꯠꯀꯗꯕꯅꯤ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯛꯂꯤꯕ ꯑꯃꯥꯏꯕꯗꯨꯅ ꯅꯠꯇꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯏꯕꯦꯝꯃ ꯑꯁꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯃꯍꯥꯛ ꯃꯁꯥ ꯐꯥꯎꯕ ꯈꯪꯖꯕ ꯅꯠꯇꯦ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯃꯅꯨꯡꯗ ꯐꯠꯇ꯭ꯔꯕ ꯍꯤꯡꯆꯥꯕꯤ ꯑꯃ ꯆꯪꯕꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯇꯧꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯃꯍꯥꯛꯇꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯏꯪꯅ ꯆꯤꯛꯅ ꯂꯩꯃꯤꯟꯅꯕ ꯌꯥꯕꯅꯤ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯣ ꯃꯩ ꯍꯧꯅ ꯁꯥꯎꯈꯤꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯊꯋꯥꯏꯒ ꯑꯗꯒꯤ ꯁꯞꯇꯁꯤꯒꯤ ꯊꯋꯥꯏ ꯑꯅꯤꯗꯨꯅꯅꯦ ꯕꯣꯔ ꯃꯟꯇ꯭ꯔꯤꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯂꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯄꯪꯍꯥꯠꯇ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯒ ꯀꯨꯏꯗꯅ ꯑꯗꯨꯃꯛ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯁꯤꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯕꯣꯔ ꯃꯟꯇ꯭ꯔꯤꯒꯤ ꯌꯨꯝ ꯑꯗꯣ ꯊꯥꯗꯣꯛꯂꯝꯂꯒ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯤꯕ ꯑꯗꯨꯅ ꯄꯤꯁꯨꯝꯗꯅꯤ ꯃꯍꯥꯛꯄꯨ ꯎꯅꯒꯦ ꯍꯥꯏꯔꯕꯗꯤ ꯃꯗꯨꯒꯤ ꯂꯩꯐꯝ ꯑꯩꯅ ꯇꯥꯛꯄꯤꯒꯦ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯀꯔꯤꯃꯠꯇꯁꯨ ꯈꯪꯂꯔꯣꯏ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯔꯒꯗꯤ ꯀꯥꯟꯅꯒꯗꯕ ꯑꯃ ꯂꯩ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯣꯏꯔꯦ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯄꯥꯏꯔꯝꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯃꯗꯨ ꯄꯥꯏꯔꯒ ꯆꯪꯂꯕꯗꯤ ꯅꯈꯣꯏꯗ ꯀꯔꯤꯃꯠꯇ ꯇꯧꯔꯛꯂꯣꯏ ꯑꯗꯨꯒ
ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯀꯥ ꯑꯃ ꯂꯩꯕꯅꯤ ꯍꯥꯏꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯍꯦꯛ ꯃꯈꯥꯗ ꯆꯥꯎꯔꯕ ꯁꯨꯔꯨꯡ ꯑꯃ ꯂꯩꯕꯅꯤ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯈ꯭ꯔꯒ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯂꯩꯔꯤꯕꯅꯤ ꯃꯗꯨ ꯅꯈꯣꯏꯅ ꯂꯧꯊꯣꯛꯂꯒ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯅꯨꯃꯤꯗꯥꯡꯗ ꯆꯪꯂꯕꯗꯤ ꯊꯕꯛ ꯑꯁꯤ ꯂꯣꯏꯔꯦ ꯅꯨꯃꯤꯗꯥꯡꯗꯅ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯤꯕꯅꯤ ꯅꯈꯣꯏꯅ ꯊꯥꯡ ꯑꯗꯨ ꯌꯥꯎꯔꯕꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯆꯪꯕꯗ ꯀꯔꯤꯁꯨ ꯇꯧꯔꯛꯂꯣꯏ ꯊꯥꯡ ꯑꯗꯨ ꯌꯥꯎꯗ꯭ꯔꯒꯅ ꯈꯔꯕꯨꯗꯤ ꯇꯧꯔꯛꯀꯅꯤ ꯁꯤꯕ ꯅꯥꯕꯗꯤ ꯊꯣꯛꯂꯣꯏ ꯅꯨꯃꯤꯗꯥꯡꯗ ꯆꯪꯂꯕꯗꯤ ꯊꯥꯡ ꯑꯗꯨ ꯌꯥꯎꯔꯕꯁꯨ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯁꯞꯇꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯆꯪꯂꯝꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯊꯋꯥꯏꯅꯤ ꯁꯞꯇꯁꯤꯒꯤ ꯑꯁꯦꯡꯕ ꯊꯋꯥꯏꯅꯤ ꯑꯗꯨꯒ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯃꯉꯛ ꯀꯛꯈꯤꯕ ꯅꯥꯃꯥꯏꯕ ꯑꯗꯨꯒꯤ ꯊꯋꯥꯏꯅꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯅꯥꯏ ꯃꯁꯜꯁꯤꯡ ꯊꯕꯥꯛ ꯁꯒꯥꯏꯔꯒ ꯍꯥꯠꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯊꯋꯥꯏꯅꯤ ꯑꯗꯨꯒ ꯁꯞꯇꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯊꯋꯥꯏꯅꯤ ꯊꯋꯥꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯆꯤꯡꯊꯦꯡꯗꯨꯅ ꯑꯗꯨꯃꯛ ꯍꯥꯠꯈ꯭ꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯆꯪꯉꯨ ꯊꯥꯡ ꯑꯗꯨ ꯂꯧꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯏꯄꯨ ꯊꯥꯡ ꯑꯗꯨ ꯂꯧꯔꯔꯣꯏꯒꯦꯗ ꯊꯥꯡ ꯑꯗꯨ ꯄꯥꯏꯗ꯭ꯔꯕꯁꯨ ꯌꯥꯅꯤ ꯍꯥꯏꯔꯕꯅꯤꯅ ꯍꯥꯏꯕꯗꯤ ꯅꯨꯄꯤꯗꯨ ꯃꯈꯣꯏꯅ ꯊꯤꯔꯨꯕꯗ ꯑꯃꯨꯛ ꯄꯤꯁꯨꯝꯗ ꯀꯗꯥꯏ ꯊꯤꯔꯨꯔꯤꯅꯣ ꯄꯤꯁꯨꯝꯗ ꯂꯩꯈꯤ ꯍꯥꯏꯕꯗꯤ ꯈꯪꯕꯒꯤ ꯋꯥꯅꯤ ꯖꯒꯥ ꯃꯐꯝ ꯑꯗꯨ ꯆꯞ ꯆꯥꯕꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯐꯔꯦ ꯐꯔꯦ ꯆꯠꯆꯔꯨꯔꯣ ꯁꯤꯔꯒ ꯍꯜꯂꯛꯄ ꯑꯣꯏꯌꯨ ꯀꯩꯅꯣꯅꯤ ꯏꯄꯨ ꯕꯣꯔ ꯈꯨꯄꯤꯗꯨꯕꯣ ꯍꯦ ꯅꯣꯏꯅ ꯐꯪꯒꯗꯧꯔꯤꯕꯗꯣ ꯁꯅꯥꯒꯤ ꯂꯤꯐꯥꯡ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯁꯟꯂꯛꯐꯥꯡꯁꯤꯡ ꯑꯗꯨ ꯅꯈꯣꯏꯒꯤ ꯅꯉꯛꯁꯝꯗ ꯁꯤꯔꯒ ꯍꯜꯂꯛꯄ ꯑꯣꯏꯌꯨ ꯑꯗꯨꯅ ꯄꯤꯕ ꯕꯣꯔꯅꯤꯅꯦ ꯑꯣ ꯑꯩꯈꯣꯏꯗꯤ ꯚꯥꯕ ꯑꯃ ꯈꯜꯂꯨꯔꯦ ꯆꯠꯂꯣ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯈꯥꯏꯒꯗꯕꯅꯤ ꯍꯣꯏ ꯏꯄꯨ ꯑꯗꯣ ꯃꯃꯥꯡꯗ ꯆꯠꯈꯤꯕꯁꯤꯡ ꯑꯗꯨꯅ ꯏꯟꯒꯤꯗꯤ ꯍꯥꯏꯕꯗꯨꯕꯨ ꯀꯔꯤ ꯊꯕꯛꯅꯣ ꯑꯩꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯆꯪꯉꯨ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯆꯪꯕꯅꯤ ꯑꯗꯨꯒ ꯍꯩꯔꯕ ꯃꯥꯏꯕ ꯀꯌꯥꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯏꯅꯦ ꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯅꯨꯡ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯊꯣꯔꯛꯂꯦ ꯑꯩꯉꯣꯟꯗ ꯁꯔꯨꯛ ꯈꯔ ꯈꯥꯏꯌꯨꯀꯣ ꯍꯥꯏꯕꯗꯨꯅ ꯈꯥꯏꯗꯕꯗꯒꯤ ꯃꯈꯣꯏꯗꯣ ꯑꯃꯨꯛ ꯍꯟꯅ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕꯒꯨꯝꯅ ꯄꯨꯔꯒ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯊꯝꯍꯜꯂꯨꯔꯦ ꯑꯗꯨꯒ ꯃꯈꯣꯏꯕꯨꯅ ꯊꯕꯥꯛ ꯁꯒꯥꯏꯗꯨꯅ ꯍꯥꯠꯈ꯭ꯔꯤꯕꯅꯤ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯁꯔꯨꯛ ꯆꯦꯜꯂꯝꯗꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯊꯕꯥꯛ ꯁꯒꯥꯏꯔꯒ ꯍꯥꯠꯀꯅꯤꯀꯣ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯏꯄꯨ ꯇꯧꯔꯤꯕꯁꯤꯡꯁꯤ ꯏꯄꯨꯅ ꯇꯧꯍꯜꯂꯤꯕ꯭ꯔꯣ ꯅꯠꯇꯦ ꯑꯩꯅ ꯁꯅꯥ ꯂꯤꯀꯣꯜ ꯑꯗꯨꯕꯨ ꯀꯩꯗꯧꯅꯒꯗꯧꯔꯤꯕꯅꯣ ꯑꯩꯗꯤ ꯑꯍꯜꯁꯨ ꯑꯣꯏꯔꯦ ꯑꯩꯅ ꯅꯈꯣꯏꯕꯨ ꯀꯟꯅꯤꯡꯕꯒꯤ ꯍꯥꯏꯕꯅꯤ ꯁꯅꯥ ꯂꯤꯀꯣꯜꯁꯤꯡ ꯑꯗꯨ ꯄꯥꯟꯅꯕꯒꯤ ꯊꯕꯛ ꯑꯩꯅ ꯇꯧꯔꯝꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯅꯈꯣꯏꯅ ꯂꯧꯈꯤꯕ ꯌꯥꯔꯣꯏ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯊꯨꯡꯉꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯁꯤ ꯑꯩꯅ ꯅꯈꯣꯏꯗ ꯕꯣꯔ ꯄꯤꯒꯗꯧꯔꯤꯕꯅꯤ ꯑꯩꯅ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯅꯈꯣꯏꯗ ꯑꯌꯥꯕ ꯄꯤꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯒꯅꯨ ꯅꯣꯡꯁꯤ ꯉꯜꯂꯛꯀꯗꯧꯔꯦ ꯆꯠꯂꯣ ꯀꯩꯅꯣ ꯏꯄꯨ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯑꯌꯨꯛꯅꯤꯅꯦ ꯑꯌꯨꯛꯂꯥ ꯈꯪꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯃꯤꯠ ꯅꯥꯅꯒ ꯃꯝꯕꯒ ꯀꯩꯅꯣꯝꯃ ꯇꯧꯏ ꯃꯇꯝ ꯄꯨꯝꯕꯗ ꯑꯍꯤꯡ ꯑꯣꯏꯗꯨꯅ ꯂꯩꯔꯦ ꯅꯨꯃꯤꯠꯁꯤꯁꯨꯅꯦ ꯑꯍꯤꯡꯗ ꯊꯣꯛꯑꯗꯤ ꯈꯔꯁꯨ ꯐꯒꯗꯕꯅꯤ ꯁꯤ ꯑꯍꯜꯁꯤꯗꯤ ꯃꯑꯣꯡꯅꯤ ꯑꯗꯨꯗꯤ ꯏꯄꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯆꯠꯂꯣ ꯑꯩꯒꯤ ꯁꯔꯨꯛ ꯇꯝꯕ ꯍꯥꯏꯕꯗꯣ ꯀꯥꯎꯒꯅꯤ ꯍꯣꯏ ꯏꯄꯨ ꯑꯁꯨꯝꯅ ꯂꯨꯀꯥꯅꯟ ꯃꯥꯙꯣ ꯃꯤꯈꯨꯕ ꯑꯃꯗꯤ ꯀꯥꯅꯟ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯍꯜ ꯑꯗꯨꯒꯤ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯃꯈꯣꯏꯗꯤ ꯀꯤꯕꯅ ꯂꯣꯏꯔꯤ ꯀꯥꯅꯟꯅ ꯃꯗꯨꯒꯤ ꯑꯍꯜꯗꯣ ꯋꯥ ꯉꯥꯡꯕꯅ ꯃꯔꯣꯟ ꯑꯃ ꯁꯣꯏꯒꯜꯂꯤꯕ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯕ ꯃꯥꯜꯂꯤꯀꯣ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒ ꯆꯥꯟꯅꯕꯒꯨꯝꯗꯤ ꯇꯧꯔꯤ ꯑꯗꯣ ꯆꯪꯕ ꯇꯥꯔꯕꯁꯨ ꯑꯩꯈꯣꯏ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯑꯣꯏꯅ ꯆꯪꯁꯤ ꯅꯨꯃꯤꯗꯥꯡ ꯆꯪꯕ ꯃꯣꯏ ꯑꯣꯏꯖꯔꯔꯣꯏ ꯅꯠꯇ꯭ꯔꯒꯅ ꯊꯥꯡꯗꯣ ꯍꯥꯟꯅ ꯊꯤꯈꯤꯁꯤ ꯍꯥꯏꯕ꯭ꯔꯣ ꯑꯗꯨ ꯊꯤꯔꯦ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨꯅꯤꯅꯦ ꯉꯍꯥꯟꯋꯥꯏꯒꯤ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤꯝꯇ ꯇꯧꯔꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯨꯃꯤꯗꯥꯡꯗ ꯑꯣꯏꯅ ꯆꯪꯁꯤ ꯃꯤꯅ ꯎꯔꯒ ꯑꯩꯈꯣꯏꯁꯨ ꯍꯨꯔꯥꯟꯕ ꯆꯪꯕ ꯅꯤꯡꯈꯤꯅꯦꯕ ꯅꯪꯁꯨ ꯍꯧꯔꯛꯑꯦ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯈꯤꯕꯗꯨꯗꯤ ꯃꯥꯅ ꯍꯥꯏꯕ ꯂꯝ ꯍꯦꯟꯗꯅ ꯅꯨꯃꯤꯗꯥꯡꯗ ꯆꯪꯂꯨꯕꯁꯤꯡ ꯂꯣꯏꯅꯃꯛ ꯊꯕꯥꯛ ꯁꯦꯒꯥꯏꯔꯒ ꯁꯤ ꯍꯥꯏꯗꯅ ꯅꯪꯁꯨ ꯊꯕꯥꯛ ꯁꯦꯒꯥꯏꯔꯒ ꯁꯤꯅꯤꯡꯉꯤꯔꯣ ꯅꯪꯅꯒ ꯊꯕꯥꯛ ꯁꯦꯒꯥꯏꯔꯗꯤ ꯏꯕꯨꯡꯉꯣ ꯃꯑꯣꯡꯗꯤ ꯇꯥꯅꯤꯍꯦ ꯉꯥꯐꯛ ꯐꯛꯄ ꯃꯥꯟꯗꯣꯏꯅꯤꯅꯦ ꯌꯥꯔꯦ ꯇꯥꯏꯡꯗꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯪꯉꯨꯁꯤꯔꯣ ꯌꯥꯏ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯗꯨꯅ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯜꯂꯕ ꯄꯨꯡꯁꯣꯡ ꯁꯣꯡꯖꯜꯂꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯌꯨꯝ ꯑꯗꯨꯒꯤ ꯁꯅꯊꯣꯡ ꯌꯧꯔꯛꯂꯕꯗ ꯃꯈꯣꯏ ꯄꯨꯟꯅ ꯁꯅꯊꯣꯡ ꯑꯗꯨꯗ ꯂꯦꯞꯂꯒ ꯌꯨꯝ ꯑꯗꯨꯗ ꯌꯦꯡꯁꯜꯂꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯌꯦꯡꯂꯒ ꯂꯩꯔꯤꯕꯗꯨꯗ ꯃꯅꯥꯛ ꯑꯗꯥꯏꯗ ꯂꯩꯕ ꯗꯨꯀꯥꯟꯁꯤꯡ ꯑꯃꯗꯤ ꯄꯣꯠꯐꯝ ꯐꯝꯕ ꯑꯃꯗꯤ ꯂꯝꯕꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯁꯤꯡ ꯑꯗꯨꯅ ꯈꯪꯂꯤ ꯃꯈꯣꯏꯁꯨ ꯌꯨꯝ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯆꯪꯒꯗꯧꯔꯤ ꯍꯥꯏꯕꯁꯤ ꯑꯗꯨꯗ ꯗꯨꯀꯥꯟ ꯃꯄꯨ ꯑꯃꯅ
เฮ้ยยมมาสิดหุราบัดจังกี้ขลุนเฮ้ยนะทวายไว้หุราเหล่าจะนี่ಅದುมันเราปะดากันนั่นนะชีบจังบ้าก็ดีไรบักกี้นี่จังเลยที่ยิงแล้วนี่อาสมน่ะให้ดำละกะมาหันจังสิงครีมากิมาตุอินดูน่ะมิคูบามาดกลูกานันปะปรับจังสิลักลีมาค่อยน่ะดุมน่ะฉะนั้นทุ่งรู้ตะกี้หายไปดีเก็ตรู้ตะกี้มันนุ่งแต่เฮกจังสิลักพวกกะมาพมาตัวปุ่งชิกสิครีกันน่ะมาตะกี้มีว่าไม่คนตาดีอุจิโอยากิมาคนเผาตาดีตุมินนั่นเลยปะตุมละกันเลยที่ไปยุ่มอมกุมมาค่อยน่ะขัดลีบันkarigu mo khojul amata ta khita badu da lukanan na hai nukhui buta bro adum na harak pada madok mikhuba amadi kanan na kari noi bungo ki ba holok bro natin hi mafam masi chang pada ki puk chik chik khre karigu mo khojul amata ta khire arda khoi na pang khraba na korkoi wani lao chang si asom na harak ma khoi parap parap changsilak li asam na changsilak laga yum adugi manung da purau na changsilak laga akoi bodo koi le nun jing yum adugi awang thangba haibu da makhoi chu para para plakli awang thangba ka do awoi ma ki leramli ka do he yoshul lakpa makhoi na pham madu da koi thi thi makha sang khibu ya ba lambi do leimai da bo bo phudu ni jeng ba da aho ba ma lakha da lei ja haiba khang ba da gi makhoi na leimai da thari ba thara ba phi do hayat le adugi jeng ba da di so pan ba thong ma leram ki leimai mai kha da makhoi na paifam panba do thekalaga chingkhlu ba matam dadi so panjara ba su phakai ra leram khri masidagi di parpap sangsin du namanung da kari kari leiba ke haidun na koi thi thiri manum modo nam thi bana yadra bani asam na makhoi na manung adu da changlaga koi thi thiri ngai yum adu gi manung da dung dung long chat pa kari gu ma khonjal lama tarakli khonjal adu tar ba da makhoi mana ba mari do punga ngai ai khoi tori ba su khara thuman ra ba haiduna upaliti changchang silau hadna parpap changchilu matamda awai maki sana ki upu maya ama leram ki upu maya ama leram badu khona sat hangtok tu yengi matamaru da supna gi sana gi liphang ama aduga khudo khuji khara yaru ga leram le ta singba gi di yum ardu leram ba sana li kon punamak board mantri aduna loina mu pu khrabani surung adu gi manung du lem hori ba sana liphang ama di khudo khuji adudi makhoi kunung adu da leiramba neman por mantri adu gi nupi saptasina sija sanu hadna thanambani hariba sanagi liphang amadi kudo khuji singdo purga makhoi thorakle makhoi na khalubana sanagi upu lupa gi upu mapai leiram ga khalubani adom na purga tholakpa da makhoi da karim ta torokti karim na torokta ba adu da makhoi na khalli kaim su tawduna yum masibu tamnai ka kaidana asum nahar ga makhoi purawona thorakle aduga numidang waram adu da ahal adu gi mayum da lakle aduga ahal adu da kudo ama piri aduga ipu se ai khoi manung ga changu bada sanlu pa amada leiramte sigi lifang simaga khuji khra siga leirami khudop siga aduga khuji ga lifang siga de khoi da sinabiro khudop sin ipu gi wei horo hai ngai khoi na khoi bo maru thalam libado ai na thalam libani ne aduga phamaru da si khriba singa do ai na hat kiba ngak tani kayuni pu na hari bido bo madau kram na do di sana likon singa sei ai na phamaru da lot laga thanam bani bor mantri adugi yum da leiramba singa do di bor mantri na yum hongu da loina ma pu khrabani sana likon mamal tanglaba laiteng punamak adu da aina tanja ma yenglaga sana lifang amadi khudo khuji khara aina surungu da losal hobani mado aidi misu ukhidre ahar so selakle lawba chatpang ngamdre adu da aina manung da sana lai haidna sandokhibani aduga mafam da changge harabadi aiga yaba yauna changba yadna bai damukta aina butbret kaya ma thadok tuna mafam da thamlibani aduga saptasi maharani gi thawai merian su lairibani adubu aina hena pangan kankal halibani arudagi ri aina manung da karigumba changlurabadi aigi saruk tamodra haikibadu aingonda khara su piramnabani adubu tamlamdaba singadudi aina sawduna makhoi bu amu hanna makhoi gi thawai merian to sanaraga yum aduda kausun du aina hatok libani aduga yum aduda hura ma changluragadi si haibutuma mayam ta kihalibani hauji na koi na ai saruk tamlabani na aina koi da kari mata tobirak lor o adudi ipu mamang thakta bor mantri to gi nupi saptasina sikhibudu su ipuna lai sanaba wale hai marudi nate arudi asingbagi oina mahaki masada phatraba timulai mu mayam yorok pagini thaudo adu urubadigi di laibong ngakthok chabang ngamanaba aina maiba tamlakhibani bor mantri adu su yumaduda yamna kuna leiramida sahi ani hum leirami pone arudagi di yumaduda asum tamnarakpa mi khangba ngamlaktabadagi mahaki atopa yumba masaki
ꯌꯨꯝ ꯑꯗꯨ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯗꯨꯅ ꯁꯞꯇꯁꯤꯒꯤ ꯊꯋꯥꯏ ꯃꯩꯔꯦꯜ ꯑꯃꯗꯤ ꯑꯐꯨꯝꯕꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯃꯩꯔꯦꯜꯁꯤꯡ ꯑꯗꯨ ꯄꯨꯂꯞ ꯁꯥꯟꯅꯔꯒ ꯑꯩꯅ ꯊꯝꯈꯤꯕꯅꯤ꯫ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯁꯅꯥꯂꯨꯄꯥꯁꯤꯡ ꯑꯗꯨ ꯂꯧꯕ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯑꯩꯒꯤ ꯃꯤꯠꯁꯦ ꯇꯥꯡꯕꯅ ꯍꯥꯟꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯩꯅ ꯁꯥꯟꯅꯔꯝꯕ ꯕꯨꯠ ꯄ꯭ꯔꯦꯁꯁꯤꯡ ꯑꯗꯨ ꯌꯨꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯍꯟꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅ ꯁꯅꯥꯂꯨꯄꯥ ꯂꯤꯛꯀꯣꯟꯁꯤꯡ ꯑꯁꯤ ꯑꯩꯉꯣꯟꯗ ꯄꯤꯔꯛꯂꯕꯅꯤꯅ ꯃꯈꯣꯏꯁꯨ ꯑꯩꯅ ꯂꯣꯏꯅꯃꯛ ꯇꯥꯟꯊꯣꯛꯈ꯭ꯔꯒꯅꯤ꯫ ꯑꯩꯅ ꯐꯥꯖꯤꯜꯂꯔꯣꯏ꯫ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨꯅꯁꯨ ꯇꯥꯟꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯝꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯐꯥꯖꯤꯜꯂꯒ ꯊꯝꯕꯅꯤꯅ ꯀꯔꯤꯃꯇ ꯇꯧꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯐꯔꯦ, ꯃꯁꯤꯅ ꯋꯥꯐꯝ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯅꯈꯣꯏ ꯍꯧꯖꯤꯛꯇꯤ ꯆꯠꯂꯣ꯫ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯐꯪꯉꯕꯅꯤꯅ ꯅꯈꯣꯏ ꯍꯜꯂꯣꯀꯣ꯫ ꯍꯣꯏ ꯏꯄꯨ꯫ ꯑꯣ, ꯉꯍꯥꯟ ꯃꯈꯩ ꯕꯣꯔ ꯃꯟꯇ꯭ꯔꯤꯒꯤ ꯌꯨꯝꯗ ꯇꯝꯅꯩ ꯈꯣꯠꯂꯤ ꯁꯞꯇꯁꯤ ꯇꯦꯝꯄꯜ ꯀꯥꯏꯅ ꯀꯤꯅꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯄꯨ ꯑꯃꯅ ꯂꯥꯏ ꯁꯥꯟꯅꯕ ꯑꯣꯏꯔꯝꯂꯦꯀꯣ꯫ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯃꯔꯝꯅ ꯃꯍꯥꯛꯀꯤ ꯁꯅꯥ ꯂꯤꯛꯀꯣꯟꯁꯤ ꯁꯪꯍꯟꯕ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯅꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯁꯅꯥ ꯂꯤꯛꯀꯣꯟꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯀꯥꯏꯊꯣꯛꯂꯤ, ꯑꯗꯨꯗꯨꯒ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯌꯦꯟꯅꯊꯣꯛꯂꯤ꯫ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯧꯗꯣꯛꯅꯕ ꯌꯥꯕ ꯀꯔꯕꯥꯔ ꯑꯃ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯇꯧꯃꯤꯟꯅꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯈꯤꯕꯤꯛ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫